ngasi nungdan phongkiba kanglaipa ki mairagi pause dagi maruiba pau khara khangatjaraga miyamda khudol tamjige khoiramba kaithel phami ima singna separate administration pi bayaro hadina wakami pham chathakre lan lo simbiyu natrabadi kaithel phami singna imaraba ki tamakta thawai tharabasu thagani binodini lamdamashigi miyamna lok sabha gi mikhalda mihut oina khalaba MP anina manipuri irang achi losinaba parliament ki mifamda pukhakadabani khulnga sing security force na phaba yaroi separate administration pi bayaroi hana khoirama kaithel phami ima singna ngasi waka mifam chathakre waka mifam aduga mai lena manipuri governor amadi chief minister ge bangro tamna ima singna unava lele amalakpada congress baba mamangda manipur police ki masing yamraba personnel singna thatuna lele adu mai pa ankhidre ngasi 19 suba lok sabha gi ahama mifam hawba numit kamai lenina khoiraman ima kaithel coordinating committee na sinduna demand sing asi taksiladuna ngasi ayu pung 13 taba matamdigi wakal khongjang asi changsink khibani wakal khongjang asi ga mai lenina lakpa ima singe leli adu police na thatuna mai pa ankhijrabasu kaithel phabi ima singna makha tana numit yungba matung pung 12 makhai taba phaba khoirama kaithel wakal mifam chathake wakam mifam aduga mai lena khoirama ima kaithel coordinating committee gi co-convener hoidrom binodini ne paumi singda phongdokhibade ngasidagi haugadoriba 19 suba lok sabha gi mifamda manipur gi miyamna luchingbo oina khallaba MP anina haujit lamdam achida thokliba lani haina lawba yaraba irang asi karamna losingadagi haiba parliament puthokuna khanagadabani kanana terrorist no kanana khulnga libano haibado thidokpiyo manipur lengana khulnga pangamdraga security singna khulnga liveisa sing phaba amadi khulai lakholiba asi yaningde manipur bu thugaina bachi liba central government gi thongasi labnamachi gi pikliba angang singna phaba loina khangnarabani maram aduna kuki singna manipur dege separate administration taribasi pibayaroi lan achi loisimbiu natrabari ima sing thawai tharabasu thagani masigi dama khoirama kaithel phami singna chap manana lepde central government na lan achi loisinaba honabagi mahutta kuki gi michang changlaga lairabadi ahum suba nupirala ama sojana tholakani haike ngachigi wakami phamadu loiraba matung kaithel phami ima singna mahausagum sintha pangjoktuna kaithel phamna ke MLA Paolienlal Haokip yaona kuki singgi separate administration pigadabani haina khongjang changsink the Indigenous Tribal Leaders Forum ITLF ki miyang makhada kuki MP tenopolna kuki jogi political solution ama puraknaba article 239A ge makhada union territory ohelo haiba demanda ngasi ayu tenopol chuchampur kangpokpi da miyamna lele chapaga nonina kuki miyam gi oiba mifam pangthokpada saikot AC ge BJP ki MLA Paolienlal saru yaduna kuki singgi oiba separate administration ama pigadabani haina isang thongna wangangkre tengnopol district ki oina ngasi ayu pung 10 helakpa adwaida tengnopol district ta lariba kuki miyamna tengnopol community hall dagi DC office tengnopol phawba lele chakke ngasi gi lele adu public lead to expedite political solution for the kuki zo haiba banner gi makhada chakke loinana non political solution no peace haina thaba plaque ka kya susijinake tungda kuki MP tengnopol gi makaidagi district adugi deputy commissioner da makhoi gi demasing yawba ai bachero amasu pisingke nakal amaramda Churchampur headquarter gi public ground nga che ayu pung 10 rom taba matamdagi hauna Indian constituency gi article 239A gi makhada kuki jo miyam gi woroisim puraknaba union territory pi wa haina miyam punke mifam aduda kuki singge to khaiba separate administration PBU haina demand tawba festo sujinake miyam gi khongjang aduda achawa thawdang lawriba BJP gi saiko SC gi MLA Paolienlal Haokip na wangang laduna kuki singa taliba separate administration asi phangdriba phawba kuki miyam ga loina mahakna achawa thawdang lawduna akamba khongjang changsink gani haina su phongdokhe Kangpopi district ki oina su ngasi community all tribal unity kotuna sinina Kangpopi bazada miyam gi achawa khongjang ama chakhibaga loina Home Minister Amit Shah da kuki jo community gi political solution puraknaba memorandum amasung Kangpopi DC ki khutangda pisingkre kotogi chairman amadi general secretary ne khoyek piduna Kangpopi district ki DC ki khutangda pisingkhiba memorandum aduda tonga ba demand kya tali demand sing adugi manungda kuki jo village singbo kuki jo regiment haina military unit ama oin onthokpa haujik tholiba iranga sina Kangpopi Churchampur tengnopol amadi moreda ana layinga mai lainaba polam kaya yauna hidak langthakna singbagi awatpa mayoknaba
mahai masin amadi lengaki thabak changbagi matangda mayoknariba awaba khudongchadaba kayagi matangda palladuna tongamba lenga ama lehanduna Kuki jo singgi oiba legislator ama thamnaba wafam palli Tengnopa district ke memarga tainaba mari khultaru ki khunja singdagi Kuki refugee singna masing hengkibadagi khunja sing mi painare Tengnopa district ke memarga tainaba naga mari khultaru ki khunja singdagi memardagi changsilakiba misingna yamba hengkibadagi khunja sing mi painaba poknare hare ngasi maring student union MSU gi miyusinga pau phongnaraduna hiramasi gi matangda hairakibada lagakna biometric lauraba memar refugee singa si miyoi lising amaga samri ga kunganifan oike naga maringi khultarukta haujik sangjapam lauduna leiriba maringi khultaruk adude saibor moireng tel chanin fai lomrong kunau sokthong amadi satang khulni memar dagi lanjetna river refugee singi masing henkiba sina mafam asida miyami painare haire pawasina hai lariba refugee sing asina kari thabak tori haibasu khangde makhoi sing senabasu ngamdabana khuja singda chaungna singnaba ama oire hiramasi gi matangda manipur lengaki mai leinaba authority na changlakliba miyoi sing asi ningthina verification tawdabana mising asi chapchana khangba ngamdre adubu khultaru ki khunja singdagi de henkre habasi kakningai leitre haire MSU gi machinchapa amana phongdorakpada border area da thokliba tawdok sing asi yengsinaba mari leinaba Tengnopa district ki DC ga unanaba kayara honake adubu unaba ngamdana leire maring student union na DC asi athubada unaduna hiramasi ge matangda kupna khana nainagani hana phongdorakni tonga ba polam puba gari jiribam dagi infal changlakre jiribam da panduna leiramba tonga ba polam kya puba gari sing gas bullet amadi all tanker yauna gari humpuga mari ngasi ayu pung 7:10 rom taba matamda infal gidamak jiribam thadokre hari Tara suba CRPF ki battalion ne escort tawguna infal tamna tholakpa tonga ba poje puchilapa gari sing adugi manungda LPG gari taragamathoi petrol tanker ahum diesel tanker taraganithoi ATF gari manga FCI gi gari taragamathoi cement puba gari ahum har puba gari taret biscuit puba gari ani online ki polam sim puba gari ama chini puba gari ani transport ki polam sim puba gari ani chip puba gari ama utensil puba gari ama road puba gari ama cheng puba gari ama amadi AAC bro puba gari ama yaure hari ngasigi oinade jiribamda mal pusilapa gari ama ta panduna lehaudre hari sora coming sathakre DCO union kaksing police ke personnel sing BSF yaung na ngasi ayuk sora awang laikai amadi mayai laikai da thiba homagi thabak sathakre operation asida punna yomthong humpuga manga da thiba homagi thabak sathakhibaga lonina Jingnaba miyoi chama yankai ki mathakta verification chathake adubu mifami pundi yaukhidi hairi makha tarak poina kangla pawdagi maroiba paw khor lakhotjaraga miyamda khudo tamjage taraga nipan suba lok sabha mifam ngasidagi haukre PM Modi MP oina wasak laukre taraga nipan suba lok sabha mifam ngasidagi haukre Prime Minister Narendra Modi na Varanasi ki seat ki parliament ki member oina wasak laukre Prime Minister Narendra Modi yaungna nauna mikhalda Mai palaklaba parliament ki member singna wasak lawbagi tharom adu ngasi ayuk pung 12 rom tabadagi hauki wasak lawbagi tharom adu pro-tem speaker Batu Hari Mahatafna administer tawki ngasi gi oina parliament ki member chani ga marfu na wasak lawki makha chatharakpada hayeng member chani ga hubugu mari na wasak lawgani tha sigi kunga taruk ta speaker ki election pangtholaba matung tha sigi kunga tare ta president Draupadi Murmu na house animakki joint sitting the wangangani panbaya bade opposition India brok na Lok Sabha mikhalda sit chani ga kuntra ga mari mai papa ngamkhibane aduga NDS sitna chani ga mawdra ga humdoi da mai pakhibane mifama sida opposition na nit amasung nit ki issue sing yawnga tonga ba wathok kya gi matangda pukhalakpa yai haire PM Modi gi liching makhada leba ase khumang chausilagani biren Chief Minister Nongthomba Birena mahaki ex thagalakpa post amada haikre Prime Minister Narendra Modi gi liching makhada lebak asi chakhot maikai de khumang chaksilagani Prime Minister Narendra Modi na Varanasi sittagi parliament ki member oina wasak lawkhibaga mai lejana wafam asi mahakna mahaki ex thagalakhiba post amada phongdokhibani mahakna makha taribadi Prime Minister Narendra Modi gi akhan kanba amasung kathokpa aduna mang tharaga luchingduna leba asi ngangphai leitana chakhotlagan hairi amaramda Chief Minister gi atopa SK post amadana
Manipur thokliba irang asiga mai lenina Union Home Minister Amit Shah na maya tangba laudna security amalsong administrative measure gi matangda awangba thaki mifam ama pangthokhraba matungna leba asida thokliba amadi thokliba ijau gi matangda mifam ama pangthokhrei mifam aduda Manipur da handakta thengnakhiba ijau amasung maduna so olava singna piba relief measure singi matangda sukupna khanaki matamga chunaraba flood monitoring system asina awang nupong lamdam yaunga leba asige tonga ba mafamsingda sauna kanaba piragani asigumba mifam ama pangthokuna Manipur de isauna maram oiraga thengnariba awaba singase konaba honabagi damak Union Home Minister Amit Shah bu thagali haina su post asina makhatari